ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯅ ꯈꯣꯏꯔꯝꯖꯔꯤꯑꯕꯀꯣ ꯉꯁꯤꯁꯦ ꯑꯩ ꯑꯒꯔꯇꯂꯥ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯏꯕ ꯑꯩꯒꯤ ꯕ꯭ꯂꯣꯒꯇꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ +ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯕꯤꯕ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗꯕ ꯂꯩꯔꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯔꯦꯕꯀꯣ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯀꯤꯗꯃꯛꯇ ꯑꯒꯔꯇꯂꯥ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯀꯦ ꯍꯥꯏꯅ ꯔꯦꯗꯤ ꯑꯣꯏꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯂꯣꯒꯇ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯛꯑꯣ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯅꯨ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯑꯦ ꯃꯌꯥꯝ ꯒꯥꯔꯤ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯒꯥꯔꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯑꯦ ꯊꯣꯡꯒꯥꯟ ꯌꯧꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯄꯨꯔ ꯆꯠꯄꯩ ꯋꯥꯔꯤꯅꯤ ꯄꯨꯗ꯭ꯔꯦꯕꯀꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯇꯔꯅꯤꯡ ꯂꯥꯛꯀꯅꯤ ꯑꯉꯥꯡꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡꯅ ꯊꯝꯃꯝꯃꯦꯕꯀꯣ ꯑꯗꯨꯅ ꯏꯅꯦꯕꯣꯛ ꯌꯨꯝꯗꯩ ꯀꯧꯔꯦ ꯏꯅꯦꯕꯣꯛ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯩ ꯏꯅꯦꯕꯣꯛ ꯊꯨꯡꯉꯔꯦ ꯑꯩꯈꯣꯏ ꯊꯣꯛꯄꯒ ꯏꯅꯦꯕꯣꯛꯁꯨ ꯊꯨꯡꯉꯔꯦ ꯇꯟꯖꯥ ꯆꯥꯟꯅꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯐꯝꯃꯦ ꯃꯃꯥꯡꯗ ꯗ꯭ꯔꯥꯏꯚꯔꯗ ꯐꯝꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯃꯅꯤꯃꯛ ꯐꯝꯃ ꯆꯠꯂꯦ ꯑꯗꯨꯗꯩ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯇ꯭ꯔꯥꯐꯤꯛ ꯇꯔꯥꯄꯨꯔ ꯑꯣꯚꯔ ꯕ꯭ꯔꯤꯖꯇ ꯀꯔꯤꯅꯣꯅꯦ ꯒꯥꯔꯤ ꯄꯔꯦꯡꯁꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯃꯥꯏꯅ ꯇ꯭ꯔꯥꯐꯤꯛ ꯂꯩ ꯍꯥꯏꯕꯗ ꯃꯌꯥꯝ ꯎꯕ ꯐꯪꯉꯝꯒꯅꯤ एकदम पूरा आस्था ओवर ब्रिज से गाड़ी ने थनबई वारीनी ꯑꯁꯤꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯚ꯭ꯌꯨꯅꯤ ꯃꯌꯥꯝ ꯇ꯭ꯔꯥꯐꯤꯛ ꯉꯥꯛꯇ ꯁꯤꯜꯆꯔ ꯇꯨ ꯑꯒꯔꯇꯂꯥꯒꯤ ꯑꯁꯇꯥ ꯁꯣꯔꯣꯛꯀꯤ ꯀ꯭ꯂꯤꯞꯁ ꯌꯦꯡꯍꯟꯕ ꯇꯥꯔꯗꯤ ꯊꯦꯡꯉꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯦꯕꯀꯣ ꯁꯤꯁꯨ ꯏꯗꯤꯇꯤꯡ ꯇꯧꯔ ꯃꯌꯥꯝꯗ ꯍꯥꯞꯆꯔꯛꯄꯅꯤ ꯑꯁꯤꯒꯤ ꯇꯟꯖꯥꯁꯤꯒ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯦꯛꯁꯤꯗꯦꯟꯁꯤꯗꯤ ꯍꯥꯏꯔ ꯀꯥꯟꯅꯗꯦ ꯑꯁꯤ ꯎꯍꯧꯔꯤꯁꯦ ꯃꯌꯥꯝ ꯇ꯭ꯔꯛ ꯑꯃ ꯎꯍꯧꯔꯤꯁꯦ ꯈꯤꯇꯪ ꯂꯧꯕ ꯉꯝꯍꯧꯔꯦꯕꯀꯣ ꯑꯩ ꯅꯔꯚꯁ ꯇꯨꯅ ꯂꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯄꯨꯔꯥ ꯂꯥꯏꯐꯅꯦꯕ ꯑꯦꯛꯁꯤꯗꯦꯟ ꯎꯔꯤꯁꯦ ꯇ꯭ꯔꯛꯁꯤꯅꯅꯦ ꯀꯥꯔꯁꯦ ꯊꯣꯡꯒꯥꯏꯗꯅ ꯑꯗꯨꯝ ꯏꯜꯂ ꯄꯨꯗꯅ ꯇ꯭ꯔꯛꯁꯦ ꯃꯌꯥꯝꯁꯦ ꯂꯥꯎꯅ ꯆꯦꯟꯅ ꯗ꯭ꯔꯥꯏꯚꯔꯁꯤꯅꯦ ꯀꯤꯃꯟꯒꯤꯅ ꯒꯥꯔꯤꯁꯤꯁꯨ ꯂꯦꯞꯇꯕꯅꯦꯕ ꯇ꯭ꯔꯛꯁꯦ ꯈꯪꯉꯕ ꯑꯗꯨꯝ ꯁꯣꯔ ꯂꯥꯎ ꯆꯤꯡꯗꯅ ꯀꯥꯔꯗꯣ ꯗ꯭ꯔꯥꯏꯚꯔꯁꯦ ꯂꯥꯁꯇ ꯒꯥꯔꯤꯗꯤ ꯆꯦꯟꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯤꯠ ꯃꯤꯃꯥꯡꯗ ꯆꯦꯟꯈ꯭ꯔꯦ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯏꯁꯄꯣꯠꯇꯣ ꯊꯥꯗꯣꯛꯑꯝꯃꯒ ꯌꯥꯝ ꯀꯨꯏ ꯂꯩꯖꯥꯗꯦ ꯑꯩꯈꯣꯏ ꯊꯕꯛꯀꯤ ꯆꯠꯄꯅꯤꯅ ꯅꯨꯡꯗꯥꯡ ꯑꯣꯏꯇꯥꯔꯦ ꯃꯝꯁꯤꯜꯂꯛꯇꯥꯔꯦ ꯆꯠ ꯑꯗꯩ ꯂꯝꯕꯤꯗ ꯀꯩꯅꯣ ꯐꯪꯉꯦꯅ ꯍꯣꯇꯦꯜ ꯑꯃ ꯐꯪꯉꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦꯕꯀꯣ ꯄꯨꯡ 4:30 ꯇꯥꯁꯜꯂꯦ ꯑꯩꯈꯣꯏ ꯆꯥꯕꯗ ꯑꯗꯩ ꯆꯥ ꯊꯛꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯦ ꯁꯤ ꯃꯐꯝꯁꯦ ꯑꯝꯕꯥꯁꯥ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯑꯒꯔꯇꯂꯥ ꯑꯦꯔꯤꯌꯥꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯝꯕꯥꯁꯥ ꯑꯦꯔꯤꯌꯥꯅꯦꯕꯀꯣ ꯑꯁꯤ ꯍꯣꯇꯦꯜꯁꯤꯗ ꯑꯩꯈꯣꯏ ꯆꯥꯔꯦ ꯆꯥꯛꯁꯨ ꯍꯥꯎꯔꯦ ꯆꯥꯛꯁꯨ ꯍꯋꯥꯏꯁꯨ ꯕꯖꯥꯔꯅꯦ ꯕꯣꯔꯥꯅꯦ ꯌꯥꯝ ꯍꯥꯎꯔꯦ ꯁꯥꯅ ꯆꯥꯕ ꯐꯪꯉꯦ ꯑꯁꯤ ꯍꯣꯇꯦꯜꯁꯦ ꯑꯩꯅ ꯀꯥꯞꯅ ꯊꯝꯍꯧꯋꯦꯕꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯨꯝ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯂꯨꯕꯗ ꯁꯤꯗ ꯆꯥꯏꯅ ꯈꯪꯅꯕꯀꯣ ꯈꯪꯍꯧꯔꯦꯕꯀꯣ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯃꯥꯏ ꯍꯣꯇꯦꯜꯗ ꯆꯥꯛ ꯏꯟꯖꯥꯡ ꯁꯥꯅ ꯌꯥꯝ ꯐꯖꯔꯦ ꯆꯠꯂꯦ ꯑꯗꯨꯗꯩ ꯌꯧꯔꯦꯕꯀꯣ ꯑꯗꯩ ꯃꯔꯛꯀꯤ ꯀ꯭ꯂꯤꯞꯇꯤꯗꯤ ꯌꯥꯎꯍꯟꯗ꯭ꯔꯦꯕꯀꯣ ꯑꯁꯤ ꯌꯧꯔꯤꯁꯦ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯅꯦꯕ ꯑꯒꯔꯇꯂꯥꯒꯤ ꯃꯣꯏꯒꯤꯁꯤ ꯑꯣꯐꯤꯁꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦꯕꯀꯣ ꯆꯥꯎꯕ ꯍꯥꯏꯕꯨ ꯑꯁꯨꯃꯥꯏꯅ ꯀ꯭ꯂꯤꯞꯁ ꯇꯧꯕꯒꯤ ꯄꯔꯃꯤꯁꯟꯁꯨ ꯌꯥꯎꯗꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯗꯅ ꯇꯨꯃꯤꯟꯅ ꯂꯧꯖꯕꯅꯦꯕꯀꯣ ꯑꯁꯤ ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯦꯔꯤꯌꯥꯅꯤ ꯃꯤ ꯒꯥꯔꯗ ꯀꯩꯀꯥ ꯂꯣꯏ ꯂꯩꯅꯕꯅꯤꯅꯅꯦꯀꯣ ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯧꯖꯕꯅꯦꯕꯀꯣ ꯌꯧꯕꯗ ꯄꯨꯡ 5 ꯈꯤꯇꯪ ꯍꯦꯜꯂꯦꯕꯀꯣ ꯃꯝꯁꯤꯜꯂꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯅꯤꯅ ꯃꯝꯁꯤꯜꯂꯦꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯀ꯭ꯂꯤꯞꯁꯦ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯎꯗꯕꯅꯦꯕꯀꯣ ꯑꯗꯣ ꯈꯔ ꯎꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯤꯅꯤ ꯑꯗꯨꯗꯤ ꯌꯧꯔꯒ ꯏꯪꯕꯅ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯩꯁꯨ ꯍꯦꯟꯅ ꯏꯪꯕꯩ ꯋꯥꯔꯤꯅꯤ ꯐꯖꯅ ꯏꯪꯉꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯑꯩ ꯂꯣꯛ ꯊꯨꯡꯉꯒ ꯍꯜꯂꯛꯑꯦ ꯁꯤꯜꯆꯔꯗ ꯂꯩꯕꯗ ꯏꯪꯍꯧꯗ꯭ꯔꯦ ꯆꯠꯂꯒ ꯂꯣꯛ ꯊꯨꯡꯉꯦ ꯏꯪꯃꯟꯒꯤꯅ ꯑꯩꯈꯣꯏ ꯅ꯭ꯌꯨꯂꯤ ꯂꯥꯛꯄꯅꯤꯅꯅꯦꯀꯣ ꯑꯣꯐꯤꯁꯤꯌꯦꯜ ꯋꯥꯔꯛꯀꯤ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯃꯣꯏ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯀꯟꯐ꯭ꯌꯨꯁ ꯆꯨꯔꯤꯕ ꯀꯗꯥꯏꯗ ꯒꯦꯁ ꯍꯥꯎꯁ ꯂꯩꯒꯦ ꯍꯥꯏꯅ ꯒꯦꯁ ꯍꯥꯎꯁꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯦꯁ ꯍꯥꯎꯁꯇ ꯆꯠꯂꯒ ꯔꯦꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯒꯦꯁ ꯍꯥꯎꯁꯁꯦ ꯀꯗꯣꯝꯗꯅꯣ ꯑꯣꯏꯅ ꯍꯪꯗꯅ ꯑꯩꯈꯣꯏ ꯒꯦꯁ ꯍꯥꯎꯁ ꯔꯣꯝꯗꯅꯦꯕ ꯆꯠꯂꯤꯁꯦꯀꯣ ꯃꯌꯥꯝ ꯒꯦꯁ ꯍꯥꯎꯁꯀꯤ ꯚ꯭ꯌꯨꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯌꯥꯝ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯁꯨ ꯌꯥꯝ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯑꯩꯒꯤ
ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯊꯦꯡꯅꯕ ꯇꯥꯔꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯣꯏ ꯃꯅꯨꯡꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯋꯦꯕꯀꯣ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯁꯨꯝ ꯂꯧꯗꯨꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯋꯦ ꯒꯥꯔꯗꯦꯟ ꯂꯩ ꯌꯥꯝ ꯐꯖꯕ ꯑꯦꯔꯤꯌꯥ ꯂꯩ ꯐꯦꯃꯤꯂꯤꯁꯨ ꯀꯣꯟꯅꯅ ꯂꯩꯌꯦꯕ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯩꯅ ꯐꯖꯩ ꯍꯥꯏꯁꯤꯗꯤ ꯑꯩꯅꯗꯤ ꯂꯥꯏቭ ꯎꯔꯕꯅꯤꯅꯅꯦꯀꯣ ꯍꯥꯏꯔꯀꯥꯟꯗꯗꯤꯕ ꯐꯖꯕꯁꯦꯀꯣ ꯁꯨꯝ ꯁꯤꯗꯤ ꯃꯝꯁꯤꯜꯂꯕꯅꯤꯅ ꯃꯌꯥꯝꯗ ꯑꯉꯥꯟꯕ ꯚ꯭ꯌꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯗꯕꯅꯦꯕ ꯁꯤꯁꯨ ꯅꯥꯏꯠ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯅꯥꯏꯠ ꯑꯣꯏꯔ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯦ ꯃꯝꯁꯜꯂꯦ ꯁꯟꯗꯥ ꯇꯥꯁꯜꯂꯦꯗꯅꯀꯣ ꯑꯁꯤ ꯁꯨꯝ ꯑꯣꯐꯤꯁꯤꯌꯦꯜ ꯊꯕꯛ ꯑꯃ ꯂꯣꯏꯕꯗ ꯄꯨꯡ 5 ꯍꯦꯜꯂ ꯈꯪꯖꯧꯔꯁꯨ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃ ꯂꯣꯏꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯊꯦꯡꯉꯦꯕ ꯑꯁꯤꯁꯨ ꯒꯦꯁ ꯍꯥꯎꯁꯅꯤ ꯍꯥꯏꯅ ꯆꯪꯉꯤꯁꯦ ꯍꯥꯏꯐꯦꯠ ꯁꯥꯡꯉꯅꯤ ꯆꯪꯉꯤꯁꯦ ꯁꯥꯡꯈ꯭ꯔꯄꯣꯠꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯗꯣꯔꯦ ꯒꯦꯁ ꯍꯥꯎꯁ ꯌꯧꯔꯛꯑꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯥꯝꯃꯅꯤ ꯑꯁꯤꯗ ꯂꯥꯏ ꯃꯟꯗꯤꯔ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯁꯣꯝꯗꯅ ꯁꯥꯟꯅꯕꯒꯤ ꯃꯣꯏ ꯇꯦꯅꯤꯁ ꯁꯥꯟꯅꯕꯒꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯒꯦꯁ ꯍꯥꯎꯁ ꯆꯪꯉꯦ ꯑꯦꯟꯇꯔ ꯇꯧꯔꯦ ꯑꯩ ꯃꯅꯤꯡꯗ ꯚꯤꯗꯤꯑꯣ ꯂꯧꯅ ꯑꯩꯁꯨ ꯇꯃꯤꯗ ꯆꯪꯖꯔꯛꯏ ꯑꯩꯈꯣꯏ ꯃꯤ 2 ꯑꯩꯈꯣꯏ ꯇꯣꯇꯦꯜ ꯃꯤ 4ꯅꯦꯕꯀꯣ ꯗ꯭ꯔꯥꯏꯚꯔꯗꯒ ꯊꯥꯔꯒ ꯑꯩꯈꯣꯏ ꯏꯇꯩꯅꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯅꯦ ꯁꯤꯅꯤꯌꯔꯅꯦꯕ ꯔꯤꯇꯥꯌꯔꯠ ꯑꯣꯏꯔꯦꯕ ꯃꯥꯁꯨ ꯆꯠꯀꯦ ꯏꯟꯁꯤꯁ ꯇꯧꯕꯗ ꯃꯥꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏꯒ ꯆꯠꯂꯦꯕꯀꯣ ꯃꯣꯏ ꯒꯦꯁ ꯍꯥꯎꯁꯀꯤ ꯃꯅꯨꯡꯒꯤ ꯚ꯭ꯌꯨ ꯑꯥꯗꯩꯁꯨ ꯔꯦꯁꯇ꯭ꯔꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒ ꯃꯌꯥꯝ ꯆꯥꯐꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯂꯧꯕꯒꯤ ꯄꯔꯃꯤꯁꯟꯗꯤ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯗꯣꯏ ꯀꯅꯥꯝ ꯂꯩꯇꯕꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯦꯕꯀꯣ ꯌꯥꯝ ꯐꯖꯩ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯨ ꯂꯩꯕꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯁꯨ ꯃꯣꯏ ꯈꯪꯗꯦ ꯑꯩꯅ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯒ ꯂꯧꯏꯅꯦꯒ ꯍꯥꯏꯅꯁꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯃꯣꯏꯁꯨ ꯌꯥꯎꯔꯕꯅꯤ ꯁꯣ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯔꯨꯝꯗ ꯑꯦꯟꯇꯔ ꯇꯧꯔꯦ ꯗꯕꯜ ꯕꯦꯗ ꯂꯧꯗ꯭ꯔꯦ ꯁꯤꯡꯒꯜ ꯔꯨꯝꯗ ꯕꯦꯗꯄꯨꯗꯤ 2 ꯁꯨꯏꯕ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯔꯨꯝꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯣꯠꯅ ꯑꯃꯨꯛ ꯊꯣꯛꯑꯦꯕ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯀꯩꯅꯣꯒꯤ ꯑꯣꯐꯤꯁꯀꯤ ꯀꯦꯝꯄꯁ ꯃꯣꯏꯁꯤ ꯀꯩꯅꯣꯒꯤ ꯑꯣꯐꯤꯁꯁꯦ ꯊꯥꯗꯣꯛꯑꯒꯅꯦ ꯃꯣꯏ ꯀꯩꯅꯣ ꯁꯔꯁ ꯃꯦꯂꯥ ꯍꯥꯏꯅ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯦꯂꯥ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯋꯦ ꯑꯩ ꯀꯣꯏꯊꯣꯛꯎꯁꯤ ꯍꯥꯏꯅ ꯑꯗꯣ ꯗ꯭ꯔꯥꯏꯚꯔꯗ ꯀꯧꯔ ꯈꯣꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯦꯕ ꯍꯧꯖꯤꯛꯀꯤ ꯃꯦꯂꯥꯁꯦ ꯀꯣꯏꯕ ꯑꯦꯔꯥꯎꯟ ꯄꯨꯡ 9 ꯃꯈꯥꯏ ꯇꯥꯔꯕꯅꯦ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯊꯣꯛꯏꯁꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡꯅꯤꯅ ꯃꯌꯥꯝ ꯎꯔꯔꯣꯏꯕꯀꯣ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯂꯥ ꯌꯧꯔꯦ ꯃꯦꯂꯥꯁꯤꯒꯤ ꯑꯦꯟꯇ꯭ꯔꯦꯟꯁ ꯒꯦꯠꯁꯤꯅꯦ ꯁꯨꯃꯥꯏꯅꯅꯦꯕ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯤ ꯈꯨꯠꯆꯥꯎꯅꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯒꯔꯇꯂꯥ ꯆꯠꯂꯨꯕꯒꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯦꯂꯥꯗꯨ ꯌꯦꯡꯕ ꯐꯪꯉꯛꯑꯦꯕꯀꯣ ꯅꯨꯡꯗꯥꯡ ꯑꯣꯏꯕꯅꯤꯅꯀꯣ ꯃꯦꯂꯥꯁꯦ ꯑꯦꯇꯦꯟ ꯇꯧꯔꯒ ꯗꯤꯅꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯦꯁ ꯇꯧꯔꯒ ꯅꯦꯛꯁ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡꯗ ꯑꯩꯈꯣꯏ ꯑꯦꯔꯥꯎꯟ ꯀꯩꯅꯣꯗ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯏꯅꯦꯕꯀꯣ ꯁꯣ ꯃꯦꯂꯥ ꯑꯦꯟꯖꯣꯏ ꯇꯧꯁꯤ ꯃꯌꯥꯝ ꯑꯩꯕꯨꯗꯤ ꯑꯦꯟꯖꯣꯏ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯒꯤ ꯖꯔꯤꯌꯥꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯦꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯏꯅ ꯌꯥꯝ ꯆꯥꯎꯋꯤꯅꯦ ꯀꯗꯣꯝꯃꯥꯏꯒꯤ ꯍꯟꯖꯠꯇꯧꯔꯤ ꯁꯤ ꯆꯥꯎꯔꯦ ꯐꯣꯇꯣ ꯈꯥꯕ ꯐꯖꯔꯅꯤ ड्राइवर दूंगा बिद्रबो गाड़ी मनुंग दम लेदोइरा एक जगह मकोक लाक्सी ऑर्केस्ट्रा चली यम फजे व्यूज यम फजे
ꯂꯩꯔꯦ Ini fungsi sa kanya na yun. Kaya kapis. Sino mo sign mo? May aming view. हाँ सुन रहे बजा रहे की नहीं रे अच्छा अथक मयाम जो ओले सीधा लोकल की होइबा मोए अगर तो लगा ने मोए दिखंगरे मोए मरोन से दे याम नुंगाई कोई तो सम ब्लाइंड कोई वाइब ने सोन माई एकदम मजा लगे कुछ ना कदों दे हरो कदों ना लोई नो क्या अंधा आदर सुधे हाँ टैक्सी में आम कुछ जामा याम थी ना फजे याम थी ना यहाँ में कई कई अचापो न होंगे संदागी चाना वो अचापो इसी मिला ना कुछ ऑन सा दे एज इट इज कोई आगे फॉर्म में नहीं कर सकता वेरियस मतलब वैरायटी स्टोर नहीं मुखा मागी होगी हाई तार तोान लगा पुनम माइगे नहीं फमी से मयादना सोरो लंबी हाइबदी मयाम चटनारी सिदा फोटो कापा yang fazarani kapo kapo ba
ꯑꯆꯥꯊꯛꯁꯤꯗꯤ ꯃꯌꯥꯝꯁꯤꯗ ꯃꯥꯏꯀꯩ ꯑꯅꯤ ꯐꯝꯃꯤ ꯃꯥꯏꯀꯩ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ ꯃꯦꯂꯥ ꯑꯣꯔꯤꯖꯤꯅꯦꯜ ꯃꯦꯂꯥ ꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉ ꯃꯥꯟꯕꯅꯦ ꯑꯉꯥꯡ ꯁꯥꯟꯅꯅꯕꯒꯤ ꯂꯩꯅ ꯂꯩꯔꯦ ꯁꯤꯒ ꯇꯦꯗꯤꯒ ꯁꯤꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯃꯦꯂꯥꯗꯩ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯖꯣꯂꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯦ मी खुद मांगनी है डाइनिंग हॉल चलगा अखोई मनी चाब हौरे मादी कई कई लौब चारेबको अदी कई जाम लौद्रेबको चाक हवाईगा त चारेबको जाम चाद्रे अस तो चाक दाल भात हावरे हावरे कानदे अद अखोई रिटर्न होइरे नेक्स्ट मॉर्निंग द लंबी दजु सुमाइना मोइगे त्रिपुरी लोकल कांगू मोइ हाव हाइगद्रा मोइगे करी मरोन हाइगद्रा बा अदो मोइ सुमाइना बाजार में मजा मैम फम जोंदन लेरमेब कुमरा खांदे पान अवाथबी लफुथरो चाहू चिंग पोचे मैम जोलमेबको अखोई सुम खरा खरा सुम लेर लाए से बुद मसिंगसु योलमेबको अदो मैम आइगी वीडियो से असिदा सुम लोइसलगे मैम मथंग वीडियो दा उन्नरसी अजिकी काइनरसी मैम आई वीडियो से यंगबिदुना नुक्सिदुना लाइक कमेंट शेयर तोबिरमो अमसुंग अनोबा व्यूअर्स मैम आई बुनुक्सी बिदुना सब्सक्राइब तोबिरमो थैंक यू फॉर वाचिंग मथंग वीडियो दा थेंगनरसी बाय बाय।